ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯄꯤꯂꯔꯁꯦ ꯌꯨꯠꯁꯤꯡꯁꯤꯅ ꯐ꯭ꯌꯨꯆꯔ ꯄꯤꯂꯔꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯐ꯭ꯌꯨꯆꯔ ꯄꯤꯂꯔ ꯑꯣꯏꯔꯛꯅꯕꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯦꯄꯟꯁꯦ ꯑꯦꯖꯨꯀꯦꯁꯟꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯑꯁꯣꯏꯕ ꯂꯥꯛꯇꯥꯔꯒꯗꯤ ꯌꯨꯠꯁꯤꯡꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯀꯔꯤꯌꯔꯁꯦ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟ ꯇꯝꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯞꯄꯤꯗꯅ ꯂꯩꯔꯤ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 10ꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯁꯤꯁꯦ ꯍꯥꯞꯇꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯇꯥꯔꯦ ꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯞꯄꯤꯗꯕꯅ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯚꯤꯁꯤ ꯍꯥꯞꯄꯤꯗꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯚꯤꯁꯤꯒꯤ ꯍꯥꯞꯄꯤꯗꯅ ꯑꯩꯈꯣꯏ ꯆꯌꯦꯠꯅꯔꯒ ꯂꯩꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯄꯤꯌꯨ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯇꯤꯛꯆꯥꯛꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯃꯁꯥꯏꯖ ꯂꯥꯛꯆꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯇꯧ ꯇꯥꯔꯒꯁꯨ ꯏꯖꯨꯀꯦꯁꯟꯁꯤꯗꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯁꯨꯃꯥꯏꯅ ꯆꯌꯦꯠꯅꯕ ꯂꯩꯔꯛꯄꯁꯤꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ Education ki maru hoy ba sidi mi hoy ba ki civilization se formal education and non formal education ga na ko education sidi the must ni akoi ki hojik lai ba education system ko new education system ga lak tinga ye mang da akoi already kano lai ra ba ni kano ki sai ki lai na akoi ki hoy ba education system early education system like pung phamba ko na badum lakna leigra bani to education ji yawdu singa ya di hai bani aduna oza ji leiti ya di hai bani education leiti ya di hai bani adumak pu sai gi even yamna khoi se tawrisi yamna fajaba titanic to adu da yam section thabak taw mathau yam dutiful oi ba ma crew maya and captain ko even yawr bhawda ma ice park ta thengjan na loop ta na ko mi lising kaya sigi bagi wari duna ngasi bawba koi teng thanari bani ko even yam attentive oi ba ngasai gi crew and captains yawr bhawda ko adu akoi sidadi captain yawduna ngasai gi jahaz thadok pagum bani ko mi me ha tonghalaga haidi DM college university ni ko ali maka de college mayam lai ni sata si mayam lai ri bani amadu aso ba jahaz amani hai bani da asai gi aina min tawning titanic kumba yamna asa lai ba asa tawba tawam thokpa ko adugumba kani jahaz amani hai bani da adu nau yauduna holan ba hi gumba ko adagi asai gi captain yauduna hon ba jahaz gi mawong da asai BC ga do haptraga di sam manadra sini da adu karom dono mana matam gi kani isu mayam iho kanu mayam na ihun mayam pur sakhi batabani like drug ki na adagi edna adagi phattaba mayam ma illegal activities mayam gi phadana policy program ni implement tawdrabani ko adana hojiki ekoni education su yamna serious wena concern amsu oiba mathau tari bani ariba NEP 20 kanu sepo ꯅꯤꯡꯊꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯌꯥꯎꯔꯤꯕꯒꯤ ꯒꯥꯏꯗꯣ ꯉꯁꯥꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯗ ꯏꯁꯥꯒꯤ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯀꯣ ꯁꯉꯥꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟꯇ ꯃꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯕꯒꯨꯝꯕ ꯁ꯭ꯇꯦꯠ ꯕꯥꯔꯠ ꯅꯣꯡꯏꯟꯅꯦꯗꯤ ꯍꯥꯏꯔꯒ ꯃꯀꯣꯟ ꯀꯥꯏ ꯁꯥꯒꯦꯕꯨ ꯈꯪꯗꯕꯀꯣ ꯎꯗ ꯁꯥꯏ ꯎꯆꯦꯛꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯀꯣ ꯑꯗꯩ ꯃꯣꯡꯊꯣꯡꯗꯒ ꯁꯥꯕꯗꯨ ꯈꯪꯗꯕꯀꯣ ꯑꯗꯒꯤ ꯏꯚꯟ ꯁ꯭ꯇꯦꯠ ꯀꯩꯅꯣꯅꯤ ꯑꯦꯝꯕ꯭ꯂꯦꯝꯅꯤꯒ ꯍꯥꯏꯔꯒ ꯀꯪꯂꯥ ꯁꯥ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯁꯛꯇꯨꯐꯥꯎꯗꯤ ꯈꯪꯕ ꯀꯪꯂꯥ ꯁꯥꯒꯤ ꯍꯤꯁꯇ꯭ꯔꯤꯒꯗꯤ ꯍꯦꯛꯇ ꯈꯪꯗꯕ ꯂꯩꯗꯅ BA MA ꯈꯪꯗ꯭ꯔꯤꯅꯤꯗꯅ ꯍꯤꯁꯇ꯭ꯔꯤꯗ MA ꯂꯣꯏꯔꯒ ꯄꯤꯛꯈ꯭ꯔꯕ ꯖꯣꯒ꯭ꯔꯥꯐꯤꯗ MA ꯂꯣꯏꯔꯒ ꯄꯤꯛꯈ꯭ꯔ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞꯁꯤ ꯉꯥ ꯂꯩ 30 ꯑꯃꯨꯛ ꯍꯥꯏꯅꯤ ꯉꯥ ꯂꯩ 59 ꯑꯩ 35 ꯇꯧꯅ ꯆꯞ ꯆꯥꯕ ꯑꯝꯇ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯅꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯍꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯁꯤꯗ ꯍꯥꯞꯆꯤꯜꯍꯧꯔꯀꯥꯟꯗ ꯇꯧꯒꯗꯧꯕ ꯃꯇꯝ ꯆꯦꯛꯁꯤꯟꯒꯗꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯑꯉꯥꯡꯁꯤꯡꯗ ꯄꯤꯍꯧꯒꯗꯧꯕ ꯃꯇꯝꯁꯤꯗ ꯑꯃꯁꯨꯡ ꯃꯀꯣꯛ ꯌꯥꯎꯗꯅ ꯊꯝꯃꯦ ꯒꯥꯏꯁꯦ BC ꯌꯥꯎꯗꯅ ꯊꯝꯃꯦ ꯒꯥꯏꯁꯦ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯒꯥꯏꯁꯦ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯄꯣꯖꯤꯁꯟ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯏꯚꯟ ꯑꯣꯅꯔꯦꯕꯜ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯊꯝꯗꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯒꯤ
ꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯀꯩꯅꯣꯗ ꯀꯔꯤ ꯌꯨꯅꯤꯚꯔꯁꯦꯜ ꯁꯤ ꯏꯚꯟ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯑꯩꯈꯣꯏ ꯄꯤꯔꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯂꯦꯕꯁꯀꯤ ꯀꯔꯤꯀꯨꯂꯝꯒꯤ ꯍꯥꯏꯔꯤꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯦꯟꯅꯔꯀꯥꯟꯗ ꯄꯤꯍꯧꯅꯕ ꯂꯥꯛꯅꯕ ꯑꯁꯤꯗ ꯃꯁꯤ ꯏꯁꯨꯁꯦ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯔꯕꯅꯤꯀꯣ ꯁꯤꯗ ꯂꯩꯕ ꯑꯣꯖꯥ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯏꯚꯟ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯋꯥꯊꯣꯛ ꯂꯩꯗꯅ ꯀꯦꯁ ꯂꯩꯗꯅ ꯇꯧ ꯁꯤ ꯐꯠꯇꯦ ꯑꯗꯨꯅ ꯁꯝ ꯗꯤꯁꯤꯖꯟ ꯊꯛ ꯊꯛ ꯂꯧꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤꯀꯣ ꯑꯔꯩꯕ ꯈꯔꯅ ꯃꯦꯅꯦꯖ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯡꯅ ꯊꯣꯡꯉꯒꯁꯨ ꯆꯥꯛ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯉꯒ ꯑꯗꯨꯗ ꯄꯨꯛ ꯊꯟꯅ ꯄꯣꯔꯇꯦꯟ ꯂꯩꯅ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯖꯔꯤꯕ ꯈꯔ ꯑꯣꯏꯕꯗ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯤ ꯃꯇꯤꯡ ꯂꯩꯅ ꯁꯦꯝꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛ ꯑꯣꯏꯔꯛꯈꯤꯕꯀꯣ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯃꯤꯡ ꯂꯩꯖꯕ ꯏꯚꯟ DM ꯀꯣꯂꯦꯖꯇꯨ ꯃꯗꯨꯒꯤ ꯙꯅꯃꯟꯖꯨꯔꯤꯒꯤ ꯃꯃꯤꯡ ꯂꯧꯔꯀꯥꯟꯗ ꯑꯍꯥꯟꯕꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤ ꯃꯊꯟꯇ ꯂꯩꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯀꯣꯂꯦꯖ ꯇꯔꯦꯠꯄꯥꯟ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯒ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯒꯦꯞ ꯂꯩꯈꯤꯕ ꯃꯇꯝꯗ ꯍꯌꯦꯡ ꯃꯗꯨ ꯑꯟꯏꯟꯐꯣꯔꯝ ꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯒꯦꯞ ꯂꯩꯕ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯒ꯭ꯔꯨꯞꯁꯤꯡꯀꯣ ꯁꯔꯇꯤꯐꯤꯀꯦꯠ ꯈꯛꯇꯪ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄ ꯗꯤꯒ꯭ꯔꯤ ꯈꯛꯇꯪ ꯄꯤꯔ ꯊꯥꯗꯣꯔꯛꯄ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯃꯆꯥꯛꯇꯤ ꯌꯥꯎꯗꯕꯒ ꯑꯣꯏꯔꯛꯑꯒꯗꯤ ꯍꯌꯦꯡ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯊꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯕ ꯃꯇꯝꯅꯤ ꯏꯖꯨꯀꯦꯁꯟꯒꯤ ꯄꯥꯔꯠꯁꯤꯗ ꯑꯗꯨꯅ ꯗꯤꯐꯤꯅꯤꯁꯟ ꯐꯥꯎꯗ ꯏꯁ ꯁꯔꯀꯜ ꯑꯣꯐ ꯀꯟꯐꯥꯔꯃꯦꯁꯟ ꯑꯣꯐ ꯑꯋꯥꯔ ꯁꯦꯟꯁ ꯑꯣꯔꯒꯥꯟꯁ ꯁꯤꯅ ꯏꯖꯨꯀꯦꯁꯟꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕꯅꯤ ꯃꯤꯠꯅ ꯅꯥꯀꯣꯡꯅ ꯁꯨꯝ ꯇꯥꯕ ꯄꯣꯠ ꯀꯥꯏꯁꯤꯅ ꯑꯩ ꯇꯥꯕꯅꯤ ꯆꯨꯝꯃꯤꯒ ꯌꯥꯄꯣꯟꯇꯦ ꯃꯤꯠꯅ ꯑꯩ ꯍꯦꯛꯇ ꯎꯒꯦ ꯀꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯀꯥꯟꯗ ꯀꯟꯐꯥꯔꯝ ꯇꯧꯕ ꯗꯦꯟ ꯅꯕꯥꯅꯤꯅ ꯀꯩꯅꯣ ꯐꯥꯏꯅꯦꯜ ꯇꯥ ꯌꯥꯄꯣꯟꯇꯦ ꯁ꯭ꯀꯤꯟ ꯑꯩ ꯊꯦꯡꯒꯦ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯏꯅ ꯊꯛ ꯊꯛ ꯊꯦꯡꯉꯀꯥꯟꯗ ꯃꯗꯨ ꯐꯪꯕ ꯔꯤꯌꯦꯜ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯗꯒꯤ ꯐꯪꯉꯤꯕ ꯅꯣꯂꯦꯖꯁꯦ ꯀꯣ ꯑꯗꯨꯅ ꯑꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯒꯤ ꯃꯇꯝꯗꯐꯥꯎ ꯍꯥꯏꯔꯤꯗꯣ ꯏꯖꯨꯀꯦꯁꯟꯗꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏ ꯍꯥꯏꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒ ꯀꯣ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯣꯟꯀ꯭ꯔꯤꯠ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯪꯍꯟꯒꯗꯕꯅꯦ ꯊꯝꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯣꯟꯒꯣꯌꯤꯡ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯖꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯥꯟꯅꯗꯕꯁꯤꯡ ꯄꯤꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯇꯤ ꯆꯠꯅꯕꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯨꯛ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯨꯒ ꯀꯨꯏꯗ꯭ꯔꯤꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯤ ꯑꯦꯖꯦꯟꯗꯥ ꯑꯥꯁꯇ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟꯒꯣꯌꯤꯡ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯅꯤ ꯃꯁꯤꯗ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯔꯤꯂꯤꯖꯟꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯁꯤꯒ ꯌꯨꯅꯤꯌꯟꯒ ꯍꯦꯛ ꯍꯦꯛ ꯃꯥꯟꯅꯗꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛ ꯊꯣꯛꯂꯛꯄꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯑꯃꯈꯛ ꯐꯥꯎꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯝꯐꯝ ꯊꯣꯛꯏ ꯅꯠꯇ ꯇꯥꯔꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯑꯃ ꯊꯣꯛꯂꯛꯈꯤꯕꯁꯨ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯟ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯗꯣꯔꯤꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯄꯁꯤꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯆꯟ ꯑꯁꯤꯁꯨ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯆꯨꯝꯕ ꯑꯝꯇ ꯉꯥꯡꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗꯀꯣ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯃꯐꯝ ꯑꯃꯅꯤ ꯗ ꯃꯣꯁ ꯅꯦꯒ꯭ꯂꯦꯛꯇꯦꯠ ꯑꯦꯔꯤꯌꯥ ꯀꯣ ꯏꯟ ꯗ ꯏꯟꯇꯌꯔ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯀꯣ ꯑꯗꯨ ꯇꯥꯛꯄꯅꯤ ꯊꯧꯑꯣꯏꯗꯕ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯈꯟꯗꯕ ꯃꯑꯣꯡ ꯂꯩꯗꯅ ꯑꯗꯨꯒꯤ ꯏꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤ ꯗꯤꯃꯥꯟ ꯑꯗꯩ ꯇꯤ ꯗꯤꯃꯥꯟ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯁꯇꯦꯠꯅ ꯇꯤ ꯄꯤꯌꯨ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯣꯡꯂꯤ ꯃꯤꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁ꯭ꯇꯦꯠꯇ ꯍꯪꯉꯛꯏꯕ ꯀꯩꯅꯣ ꯑꯣꯡꯂꯤ ꯃꯁꯤꯒꯤ ꯐꯤꯖꯤꯕꯤꯂꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯜꯂꯛꯏꯕꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯗꯅ ꯑꯗꯨ ꯀꯩꯅꯣ ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯃꯗꯨꯗ ꯔꯤꯀꯃꯦꯟ ꯇꯧꯅꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯗꯨꯗꯩꯗ ꯍꯥꯏ ꯀꯣꯔꯠꯁꯨꯅ ꯏꯆꯝ ꯆꯝꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯇꯤꯗ ꯆꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯗꯤꯃꯥꯟꯗꯨ ꯀꯣ ꯇꯤꯒꯤ ꯗꯤꯃꯥꯟꯁꯦ ꯉꯁꯥꯏꯒꯤ ꯏꯚꯟ ꯔꯤꯀꯃꯦꯟ ꯇꯧꯐꯝ ꯊꯣꯛꯄ ꯑꯥꯗꯩ ꯍꯪꯉꯛꯏꯕꯗꯨ ꯄꯤꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯖꯖꯃꯦꯟꯇꯨꯗꯤ
Right, concerned minister and the Lepaka port ni happening. The Yumpam Kanda, yesterday get Tulapani have the politicized to give to the Saiki Honorable Home Minister Udri happening. How it was politicized by the so called rally though, peaceful rally though, supposedly peaceful rally, but Saiki Parliament ever really Oibudo, Adugumbudo, Quigi, and talk the happening. Then migration, illegal immigration, Simiam Summaga La Abaniko. State to Antoine Bukanamia, even now, governor were Mabona, a governor more Manipur about the high gravity. Then Atopa, Mayam Sulu Yagrabani, even Home Minister Masam Suya Grabani, and refusing Mapaniki Laiba, illegal immigration to Banigajiko. Housing na amuksong ngasaygi phong na ngasaygi e-council baze ngasaygi divide and rule policy ko adugi poto British ki yamna ariba matam gi kanto adu amuk akoise apang mani na amuk apply tawri bani aduna ethnic conflict ni na amu haire iba pot se masi Saigi Yamato Hoida Batabak Nihabanida. Even demand about the separate administration, then even territory. Adu high see community, American community, Amadi Tanga, the Vara, Tanam Tokura, I see, Karinta Kanga, but the Talaki Baladana, Gomi and Naga Madu, Kanjana, the Basarak, Patali, Kangunazu, Masaya, community negative people, Gamduman, Sigumba Yamna. Not a sad of a Matukta, not a young Pamoga, Awa Tahalapa, Duga, government, about the central government, state government, so Matung Sadra, Mayam, since Laxilla Gamiamda, Ingwata Pasanti, Pivangam the Pivangam labor to Sidu reality ni Habanida, Masi Pivangam Nava, but the history in history in the record Ribani, Salon Suran, the Masino, Ihogo Ribani, Ida Lagrabani, Satarum Kumbaba, Satariaze, Queen Adam, Hanga Dabani, Aduna, Masimatam Sana, the whom Topasing a queen, Hoshu, Aroimatam Adam Tohobi Yaiko. Masai Poloi Paraga Pai have a dog. I don't know some decision color Lorgam Yang with them, like Tabak Taugodabani. I don't know, no power can break the unity and integrity of Manipur, Simadi, even Achoba Bharat Lakera, Achoba Meka Lakera, Achoba Saina Lakera, Manipuri, Supik Nako, Purugi, Wakalun, Sienba. Koi thangna phaba koi mayam lady ko koi masen sum launa ba kona ba secretaries PB1 aduna manaba khunai phur kunthra ga mapan gi asigi Manipur city sahi lising kaya kaidna la abani kai besu yaroi kai na bo hona ba kuding mak tut na nail ko and then the last blood ta koi thengna gani haiba maram di koi tungki community me angi saron suri hingong na bidum ta haiba se mase ai thangi ko sai